Hi guys, welcome back to my channel. Mayam hojikse nungsa khara sarakpaga chaningba thakningba tawdabado chamthong ama thongadi chaba yabane yam hawbane. Aina ngasi thongdoise chamna thongba chamthong Chengrup Chamthong ne ado mayam yengminarase aina chamthong se kamai tawra thongba haibado. Asigi Chengrup se chamthong thongbada chabada yamna monba Chengrup ne ado Chengrup sing se maka loina thadatlani mara yauri sing se Chengrup sing se loina maka singge thadatle amon bangai se thamme aduga hojik Chengrup se khara soidatlani thangna sumaina Chengrup se soire ado mathang uttarake mayam video se loina yengbiu aduga Chengrup Chamthong da nga yai ba hapadi haure ado ai ngasidi kandala nga hapjage aduna singa se yaithoni ado sise minute 30 muk phajana mai se medium tawraga yairani nga se kandla yai ba marak sida mirga macham shu yaure ado mayam nga yai ba hapadi chamthong se am haure ado hojik nga singse sumain odongojin tawraga minute 30 muk phajana yaithoni chamthong thongbadi mayam loina hainari ado su aina thongbagi mong si su mayam yengbiu Chengrup se phajana chamthoe chamthokpai mamangda ngehak phajana tingaga thamme tingaga thammagadi leibak lengo yaurambado kele sina chamthongda kengde aduga siga chamthongda hapkadaba machal ngai se khamen sembi tilhau ngari se ngehak sahale ngari se sahalaga sumai hapasina haure aduga nga ayaiba sing yongchak se lokhthoga maku khoktoga hapane aduga Fadigom si singsina thongjara ani ngasigi chamthong se chamthong thongadaba khang se sahale yam kana sahanbasu oide khara sahale aduga hojik sida ngasagi Chengrup sing se hapchale aduga Chengrup se ngehaktang minute ama ani rom medium flame da ngaurani Chengrup se kitang patharak pafau khang asabada sumaina mana masing se haifet ngauthoga thongbase am haure hojik sida khamen simbi hapsare ngasagi aina uchakiba machal kheido loina punna hapchan gidrobane aduga sida hojik tilo hape sing hape aduga nga ayai base makoka degi mabuk to lokthoe aduga hape aduga hojik sida ngari singsu hapchalani aduga ngasagi yongchak singdo loina hapchalani yongchak se ngehaktang phutlaga hapaga su yai ado hojik aidi punna dum hapchan garani aduga se hojik mix tawrani mai se hojik lo tawraga thammine aduga sida thum hapkhrani thumje kona hapasu yai mulaga matungda ado hojik ai thumji su loina hapchalani aduga dum phutkrani hojik siga ising hapani ising se meam hapchan dabida khara hapaga horen ising se likadaba malagadi ising asaboina hapiragadi haure amuktangda meam hap leiragadi chamthong se mathakta iroina dum leirani aduiduna ising se horen wat patarasu kona hapaga su yai hojik si saugalaktore ado minute 30 muk phajana sauhalani minute 30 muk phajana sauhalle chamthong se mulle hojik ado ising hapningaga su hapayai ado ai ngasai hapchagiba ising dona dum yarani aigi sidi ado mayamna likkadaba oiragadi mayamgi changdu yengaga ising asaboina hapiu aduga hojik last ki oina fadigom hapani aduga ngasigi chamthong se loire mayam yamna haurani chamthong se sumaina mana masing chamthong chaba se yamna su healthy oi aduga yamna su haure mayam su soidana chamthong thongaga chabiu aduga ngasigi chamthong se hojik sumaina khaidokjarage mayam haugadaba manbra comment haibiramo ado haudi am haure chamthong se masakki di khangdre ado mayam asengbadadi am haure chamthong se aduga yongchak ki matamnina yongchak hapanina at isu hena haure ado mayam ai video su toina di thangat pangamdre ado mayam na kari recipe to honingba leibado comment haibiramu ai soidana tawjarake aduga aigi video singse pambiragadi like share subscribe comment tawbiramo aduga mu ano video tawjarake ngasigidi matang sta loisanjarage